ꯑꯩꯁꯨ ꯄꯥꯎꯁꯦ ꯍꯦꯛ ꯇꯥꯕꯒ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯏꯁꯤꯅꯤ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯋꯥꯍꯩ ꯑꯗꯨ ꯊꯥꯖꯅ ꯍꯥꯏꯔꯛꯄꯅꯤ ꯂꯩꯁꯅꯥ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯇꯨꯅ ꯑꯩ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯊꯥꯖ ꯀꯔꯤ ꯇꯧꯒꯗꯕ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯕꯁꯨ ꯈꯪꯁꯤꯜꯂꯛꯇ꯭ꯔꯦ ꯁꯦ ꯀꯞꯀꯅꯣꯕ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯈꯟꯅꯁꯦ ꯀꯞꯄꯗꯨꯅ ꯅꯪ ꯑꯃꯗꯤ ꯉꯥꯟꯕꯒꯤ ꯃꯔꯛꯇ ꯑꯐꯕ ꯄꯨꯔꯛꯀꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯅꯪꯅ ꯋꯥꯔꯤꯕ ꯀꯞꯂꯤꯕꯗꯨꯅ ꯑꯐꯕ ꯑꯣꯏꯔꯛꯀꯗꯕꯁꯨ ꯅꯠꯇꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇꯅꯦ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯈꯟꯅꯁꯦ ꯑꯗꯣ ꯉꯥꯟꯕꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦꯕ ꯍꯧꯖꯤꯛ ꯑꯩꯅꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯈꯤꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯅꯤ ꯈꯟꯅ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯈꯪꯍꯧꯗ ꯅꯣꯡꯊꯥꯡꯒꯨꯝ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗ ꯇꯥꯔꯝꯃꯤ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯝꯗ꯭ꯔꯦ ꯊꯥꯖ ꯑꯗꯨꯕꯨ ꯀꯔꯤꯅꯣꯕ ꯒ꯭ꯌꯥꯟ ꯑꯃꯨꯛꯇ ꯇꯥꯍꯜꯂꯨꯁꯦ ꯑꯩꯉꯣꯟꯗ ꯑꯩ ꯃꯃꯤ ꯃꯀꯣꯛ ꯑꯝꯇ ꯁꯝꯅꯗ꯭ꯔꯦ ꯊꯥꯖ ꯌꯥꯝꯕꯨꯡꯖꯥꯒꯤ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯊꯧꯕꯗꯒꯤ ꯃꯥꯒꯤ ꯂꯩꯐꯝ ꯍꯪꯗꯨꯅ ꯌꯦꯡꯕ ꯆꯠꯂꯨꯕꯁꯨ ꯃꯈꯣꯏꯒꯤ ꯒꯦꯠꯇꯣ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯦ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯕꯨ ꯀꯔꯤꯅꯣ ꯊꯥꯖ ꯑꯩꯒꯤ ꯊꯧꯗꯥꯡꯁꯤꯕꯨ ꯀꯔꯤꯅꯣ ꯂꯩꯁꯅꯥ ꯋꯥꯔꯤ ꯄꯨꯝꯕ ꯃꯥꯒꯤ ꯃꯔꯨꯞ ꯊꯥꯖꯗ ꯂꯣꯏꯅ ꯈꯪꯍꯜꯂꯤ ꯂꯩꯁꯅꯥ ꯋꯥꯔꯤꯁꯤꯅ ꯇꯥꯛꯄꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯦ ꯇꯥꯛꯑꯦ ꯑꯗꯨꯕꯨ ꯅꯪ ꯍꯧꯖꯤꯛ ꯀꯞꯇꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯋꯥꯈꯜ ꯊꯣꯛꯇꯕ ꯑꯃꯒꯨꯝ ꯂꯩꯕꯒꯤ ꯃꯇꯝꯁꯨ ꯑꯣꯏꯗꯦ ꯅꯪꯅ ꯀꯞꯄꯒ ꯉꯥꯟꯕꯅ ꯊꯣꯔꯛꯀꯗꯕꯁꯨ ꯅꯠꯇꯦ ꯃꯗꯨ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯂꯩꯁꯅꯥ ꯅꯪ ꯅꯨꯄꯤꯅꯦ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯦꯡꯕ ꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯅꯉꯣꯟꯗꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯅꯪꯒꯤ ꯑꯈꯥꯡ ꯀꯟꯕꯅ ꯇꯧꯗꯨꯅ ꯌꯦꯛꯅꯕ ꯀꯌꯥꯕꯨ ꯃꯥꯏꯊꯤꯍꯜꯂꯣ ꯄꯨꯟꯁꯤꯗ ꯊꯦꯡꯅꯕ ꯁꯩꯇꯥꯜꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯏꯁꯥꯗ ꯌꯥꯎꯔꯛꯄ ꯇꯤꯟꯍꯪ ꯀꯌꯥꯕꯨ ꯃꯍꯥꯛꯅ ꯌꯨꯔꯒ ꯀꯤꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯗꯨꯕꯨ ꯃꯥꯏꯂꯩꯒꯦ ꯈꯟꯒꯅꯨ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯑꯅꯤꯃꯛꯅꯤ ꯅꯪꯅ ꯋꯥꯔꯤꯗꯨꯒꯤ ꯃꯍꯩ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯪꯂꯛꯀꯅꯤ ꯏꯁꯥꯒꯤ ꯍꯛꯆꯥꯡꯗ ꯇꯤꯟꯈꯪ ꯀꯌꯥ ꯌꯨꯔꯕꯁꯨ ꯆꯩꯅꯥꯀꯌꯥ ꯐꯥꯎꯔꯕꯁꯨ ꯅꯪꯒꯤ ꯍꯛꯆꯥꯡꯒ ꯊꯋꯥꯏꯒ ꯁꯥꯒꯣꯟꯅꯔꯤꯉꯩ ꯃꯇꯝꯗꯅꯦ ꯅꯪ ꯈꯛ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯀꯦ ꯈꯟꯒꯅꯨ ꯅꯪꯅ ꯉꯥꯟꯕꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯃꯒꯨꯟ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯒꯤ ꯊꯋꯥꯏ ꯍꯥꯞꯂꯤꯕꯗꯤ ꯅꯍꯥꯛꯀꯤ ꯊꯧꯗꯥꯡ ꯅꯍꯥꯛꯀꯤ ꯋꯥꯈꯜ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯑꯁꯦꯡꯕ ꯊꯝꯃꯣꯏ ꯃꯌꯥꯝꯁꯤꯗ ꯂꯤꯆꯤꯡ ꯑꯣꯏꯗꯨꯅ ꯅꯍꯥꯛ ꯍꯧꯖꯤꯛ ꯑꯁꯦꯡꯕ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯠꯂꯣ ꯊꯥꯖ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯩꯁꯅꯥ ꯑꯃꯗꯤ ꯊꯧꯕ ꯐꯣꯟꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ ꯂꯩꯁꯅꯥꯅ ꯊꯧꯕ ꯉꯥꯟꯕꯒꯤ ꯄꯥꯎꯗꯤ ꯀꯔꯤ ꯇꯥꯒꯦ ꯊꯧꯕꯅ ꯅꯪ ꯀꯥ ꯍꯦꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯖꯤꯟꯕ ꯃꯥꯜꯂꯦ ꯂꯩꯁꯅꯥ ꯑꯩꯁꯨ ꯃꯔꯨꯞꯇꯣ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯉꯁꯤ ꯃꯔꯨꯞ ꯉꯥꯟꯕꯅ ꯑꯩꯈꯣꯏꯗ ꯎꯠꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯍꯥꯛꯄꯨ ꯋꯥꯔꯧꯏ ꯑꯩꯉꯣꯟꯗ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯃꯔꯨꯞ ꯉꯥꯟꯕꯕꯨ ꯋꯥꯔꯧꯏ ꯂꯩꯁꯅꯥ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯗ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯤ ꯉꯁꯤ ꯐꯥꯎꯕ ꯎꯕ ꯂꯩꯇ꯭ꯔꯤꯌꯦ ꯃꯁꯤꯅ ꯑꯩꯕꯨ ꯍꯦꯟꯅ ꯋꯥꯍꯜꯂꯦ ꯍꯦꯟꯅ ꯀꯞꯍꯜꯂꯦ ꯀꯞꯀꯅꯨ ꯍꯧꯖꯤꯛ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯃꯥꯡꯈ꯭ꯔꯕꯁꯨ ꯅꯪꯒꯤ ꯋꯥꯈꯜ ꯁꯣꯟꯊꯕ ꯌꯥꯗꯦ ꯑꯗꯣ ꯑꯩ ꯋꯥꯍꯪ ꯑꯃ ꯍꯪꯒꯦ ꯂꯩꯁꯅꯥꯗꯨ ꯑꯗꯨꯃꯛ ꯀꯞꯂꯒ ꯅꯪ ꯀꯞꯄꯒ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯛꯑꯣ ꯊꯧꯕ ꯇꯞꯅ ꯑꯗꯨꯗꯤ ꯅꯪ ꯀꯞꯄꯔꯣꯏ ꯍꯥꯏꯅ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯥꯖꯍꯜꯂꯣ ꯑꯩꯉꯣꯟꯗ ꯂꯩꯁꯅꯥ ꯃꯅꯞꯀꯗꯨ ꯊꯨꯠ ꯂꯥꯎꯅ ꯆꯤꯡꯈꯠꯂꯒ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯑꯣꯡꯗ ꯃꯈꯣꯜꯒ ꯑꯗꯨ ꯅꯤꯛꯂꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯀꯞꯄꯔꯣꯏ ꯍꯧꯖꯤꯛ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯉꯣꯟꯗ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯗꯤ ꯅꯪ ꯀꯔꯤ ꯈꯨꯝꯒꯅꯤ ꯌꯥꯝꯕꯨꯡꯖꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇ ꯃꯤꯠꯌꯦꯡ ꯍꯟꯅ ꯌꯦꯡꯉꯔꯣꯏ ꯑꯩ ꯃꯍꯥꯛꯄꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯩ ꯃꯥꯕꯨ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯈ꯭ꯔꯤꯕ ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯑꯁꯨꯛ ꯋꯥꯔꯤꯕꯁꯦ ꯃꯥꯅꯗꯤ ꯀꯩꯁꯨ ꯈꯟꯗꯦ ꯂꯩꯁꯅꯥ ꯑꯩꯅ ꯀꯩ ꯍꯥꯏꯈꯤꯒꯦ ꯅꯪ ꯍꯧꯖꯤꯛꯇ ꯀꯞꯄꯔꯣꯏ ꯍꯥꯏꯈꯤꯗꯥꯏ ꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯑꯩꯁꯨ ꯅꯪꯅ ꯃꯔꯨꯞ ꯉꯥꯟꯕꯕꯨ ꯀꯗꯥꯏ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯃꯑꯣꯡ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯂꯩꯁꯅꯥ ꯅꯪꯅ ꯉꯥꯟꯕꯒꯤꯗꯃꯛ ꯅꯨꯡꯁꯤꯕ
Aduga maromdana aina nangbo mikup khudingi senaduna nahakki punsigi milu pirang amata sindahan bapamdaba nangna mahausagum nokpa masi ay pame nangna karigidamag punging shontharino nangan bagidamag lepkadavne Laishna. Tha kharagi matung Delhi ki chauraba maming leiraba hospital adugi mapan thangba sarukni hospital dugi waldana chauna thari mayek achaubana Lighton hospital adu hek yengbada awatpa amata leitraba konungumna manung mapal pumnama tongan ba makhal kyagi ornaments kyana leitengi hek yengbada pukning sinsinbagi masakni mapalom thangba sarukta street lamp macha thanduna hospital du da leiriba piktak laba labi kayagi kakhal singda thali garden gi mawong oina semduna mafam dugi akoibada tongan ba lei kaya amasu thari decorate oiba mawongda yam phajana manung mapal animak floor tawraba piktak tawba pukri macha amasu thamli pukri dugi akoibadana jalina phajana khajinduna thammi aduga akoibadana fajaraba tiles kya napli angakpagi masakni mafam adu nganba hospital dugi mapanda thoraktuna mafam dugi akoibada thariba famfam leiriba adomda changlaktuna tapna famthai aduga ningthijana tarang thokliba purnima thajagi saktambu nungsina yengjai. Hello guys, nganba karokliba khonjel dugi maikai romda phat onthorai wadi ngangde haife noi nupi ama nganbagi manakta sanglaktuna nganbana famliba adugi hek nakanda ngek famtharai aduga makhata aduna amuk hairai what's the matter nganba ngakchanana nupi duda yenglaga nothing okay I see. What did you just say? It means you came from Imphal. Ngan ba nokwe tawraga? Yeah. Nupiduna. Okay, by the way, what for you came here? I have a little problem, just mentally. What? It's something. It's my personal. Sorry. Please don't ask anymore. Okay. But I just wanna say, I just thought any problem will be here. Nganba haifeti ngakchanai nupi aduna ngangliba mayam sing aduda nupi aduna what do you think nganba kaishu khande haibagi mawongda mangaktu nomi nganbana anyway what's your name nupi aduna Langlen. What are you Manipuri? Langlen na yeah of course nganbana adudi nang maitelon khangamgani ne Langlen nokfe tawraga khange dada se maitai machani haiba ai khange hana karamna aide dada na hospital jida admit tawna mituda dada gi asenga masaka se khangkhibane aidi Imphal orju nangje atopa jati ni khalure saunu ko saudeda ado noidi hospital jida kari yengba lakpana aikhoi papa gi machanupi nine amagi yengba lakpani dada oh ayuki matamni Laishna ngasisu nganbagi wakhalda khanduna nungsuk nungjanaduna chagani thakani khangda matagi wakhalda aduma khanduna leiri Laishna inaubu kaidawrage ne ha kai hage che Laishna phamungda heptuna leirami machena phamung machida ngek famtharaga hairai makhatana kishu tawdraga karigi namitaki na pidari de che ikishu tawdiye masadu fuk hawgatlaga phamduna leiriba macheda onsilaga hairakpani Laishna ichewa hage miyoiba oina poklaga miyoiba ikhoise taibangsida isagi wakhal pandam amadi ithau mayam sinane liching oiduna taibangsida thabak oina pangthoklibane miyoiba ikhoidi thabak na punsine
ꯄꯨꯟꯁꯤꯅ ꯂꯣꯏꯈ꯭ꯔꯕꯗꯤ ꯊꯕꯛꯁꯨ ꯑꯗꯨꯃꯛ ꯂꯣꯏꯈꯤꯅꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯍꯟꯊꯅ ꯈꯟꯕ ꯍꯟꯊꯅ ꯂꯧꯕ ꯃꯁꯦ ꯄꯥꯡꯗꯕꯒꯤ ꯃꯆꯠꯅꯦ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯁꯦ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯃꯗꯤ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜ ꯃꯁꯛ ꯂꯣꯏꯅ ꯂꯩꯅꯕ ꯉꯥꯛꯇꯅꯦ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯌꯦꯛꯅꯕ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯗꯒꯤ ꯍꯧꯔꯛꯈꯤꯕ ꯉꯥꯛꯇꯅꯦ ꯑꯩꯅ ꯏꯅꯥꯎꯒꯤ ꯃꯐꯝꯗ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯍꯣꯏ ꯏꯅꯥꯎꯅꯅꯦ ꯍꯟꯗꯛ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯑꯁꯦ ꯆꯤꯆꯦꯅ ꯄꯨꯝꯅꯃꯛ ꯈꯪꯉꯦ ꯏꯅꯥꯎꯅ ꯆꯥꯅꯤ ꯊꯛꯅꯤ ꯈꯪꯗ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗ ꯈꯜꯂꯤ ꯍꯥꯏꯕꯁꯨ ꯆꯤꯆꯦꯅ ꯈꯪꯉꯦ ꯂꯩꯁꯅꯥ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯅꯨꯄꯥꯒꯤ ꯁꯥꯖꯠꯀ ꯀꯩꯗꯧꯅꯨꯡꯗꯅꯦ ꯆꯥꯡꯗꯝꯅꯕ ꯌꯥꯔꯣꯏ ꯍꯣꯏ ꯏꯟꯈꯠꯂꯛꯄ ꯍꯥꯏꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯉꯥꯎꯅꯩ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯊꯤꯡꯉꯨꯕꯁꯨ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯃꯇꯝꯅꯅꯦ ꯑꯗꯨꯕꯨ ꯂꯩꯁꯅꯥ ꯅꯨꯡꯁꯤꯅꯕꯗ ꯅꯨꯡꯁꯤꯕꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯑꯃꯗꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯅꯍꯥꯛꯅ ꯐꯅ ꯅꯨꯡꯁꯤꯖꯔꯕꯁꯨ ꯅꯨꯡꯁꯤꯕꯗꯨꯅ ꯅꯍꯥꯛꯄꯨ ꯈꯟꯕꯤꯗ꯭ꯔꯕꯗ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇꯦ ꯂꯩꯁꯅꯥ ꯀꯞꯂꯒ ꯆꯦ ꯈꯟꯊꯕ ꯌꯥꯎꯗꯅ ꯅꯨꯡꯁꯤꯔꯨꯕ ꯑꯩꯗꯒꯤ ꯏꯔꯥꯜꯅꯦ ꯑꯩꯅ ꯃꯍꯥꯛꯄꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯈꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯟꯖꯈꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯦ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯑꯩꯅ ꯋꯥꯔꯤꯕꯁꯦ ꯋꯥꯔꯝꯃꯣꯏ ꯋꯥꯍꯩ ꯃꯆꯦꯠ ꯑꯃꯠꯇꯁꯨ ꯍꯥꯏꯔꯝꯗ ꯀꯥꯡꯊꯣꯛꯂꯝꯗ ꯆꯦ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ ꯑꯩꯉꯣꯟꯗ ꯐꯪꯂꯤꯕ ꯑꯁꯨꯝꯅ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕꯗꯁꯨ ꯑꯩꯒꯨꯝꯅ ꯐꯪꯂꯝꯒꯗ꯭ꯔꯥ ꯂꯩꯁꯅꯥ ꯆꯦꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯁꯦ ꯅꯪ ꯋꯥꯈꯜ ꯇꯥꯎ ꯆꯦꯁꯨ ꯄꯨꯝꯅꯃꯛ ꯈꯪꯉꯦ ꯇꯥꯏꯕꯪꯒꯤ ꯈꯣꯡꯆꯠ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯛꯂꯣꯟꯒꯤ ꯃꯁꯛꯅꯤ ꯌꯦꯅꯤꯡꯊꯥ ꯁꯔꯠ ꯔꯤꯇꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯀꯌꯥꯗ ꯁꯥꯒꯣꯟꯅꯔꯤ ꯅꯨꯡꯁꯤꯕ ꯑꯃ ꯃꯥꯡꯈ꯭ꯔꯕꯁꯨ ꯅꯨꯡꯁꯤꯕ ꯑꯃ ꯂꯥꯛꯇꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯐꯤꯗꯥ ꯄꯤꯕꯤꯅꯕ ꯃꯤ ꯊꯣꯔꯛꯑꯣꯏꯗꯕ ꯅꯠꯇꯦ ꯃꯁꯤꯒꯤ ꯈꯨꯗꯝ ꯍꯥꯏꯔꯒꯗꯤ ꯌꯥꯈ꯭ꯔꯕ ꯀꯥꯂꯦꯟꯊꯥ ꯂꯣꯏꯗꯨꯅ ꯏꯪꯊꯝꯊꯥ ꯂꯥꯛꯂꯤ ꯅꯥꯀꯦꯟꯊꯥ ꯂꯣꯏꯗꯨꯅ ꯌꯦꯅꯤꯡꯊꯥ ꯑꯃꯨꯛ ꯂꯥꯛꯂꯤ ꯅꯪ ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ ꯃꯁꯤꯗꯤꯅꯦ ꯇꯥꯏꯕꯪꯒꯤ ꯃꯆꯠꯅꯦ ꯑꯗꯨꯅ ꯂꯩꯁꯅꯥ ꯅꯍꯥꯛ ꯄꯦꯟꯊꯣꯛꯄ ꯍꯩꯒꯗꯕꯅꯦ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤꯡ ꯑꯗꯨꯕꯨ ꯃꯪꯂꯥꯟꯒꯤ ꯏꯄꯥꯛꯅꯤ ꯈꯟꯗꯣꯛꯀꯗꯕꯅꯦ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯊꯕꯛ ꯀꯌꯥꯒꯤ ꯃꯤꯠꯌꯦꯡ ꯁꯥꯟꯗꯨꯅ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯗꯣ ꯎꯠꯊꯣꯛꯀꯗꯕꯅꯦ ꯃꯁꯤꯅ ꯇꯥꯏꯕꯪꯁꯤꯗ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯅꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯊꯧꯅꯦ ꯆꯦ ꯑꯩ ꯀꯞꯄꯔꯣꯏ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯦ ꯑꯃꯗꯤ ꯏꯃꯥꯕꯨꯁꯨ ꯌꯥꯝ ꯋꯥꯍꯜꯂꯦ ꯆꯦ ꯑꯩ ꯌꯥꯝ ꯂꯥꯜꯂꯦ ꯆꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥ ꯃꯆꯦꯒꯤ ꯃꯊꯥꯗ ꯆꯦꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯤ ꯃꯤꯑꯣꯏꯕꯒꯤ ꯈꯣꯡꯆꯠ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯈꯤꯕꯗ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯑꯗꯨ ꯑꯅꯧꯕ ꯁꯛꯂꯣꯟ ꯄꯨꯗꯨꯅ ꯑꯅꯧꯕ ꯋꯥꯈꯜꯒꯤ ꯑꯁꯥ ꯌꯣꯝꯗꯨꯅ ꯄꯨꯟꯁꯤꯒꯤ ꯂꯥꯏꯕꯛꯀꯤ ꯅꯣꯡꯗꯝꯅꯤ ꯍꯥꯏꯅ ꯈꯟꯗꯕ ꯅꯠꯇꯦ ꯁꯔꯠ ꯔꯤꯇꯨꯒꯤ ꯃꯇꯝ ꯂꯣꯏꯗꯨꯅ ꯕꯁꯟꯇ ꯌꯦꯅꯤꯡꯊꯥ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯑꯅꯧꯕ ꯃꯉꯥꯜ ꯑꯃꯗꯤ ꯑꯁꯥꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯁꯛꯇꯝ ꯑꯃ ꯄꯨꯗꯨꯅ ꯌꯦꯅꯤꯡ ꯍꯨꯜꯂꯛꯂꯤ ꯃꯇꯝꯒꯤ ꯄꯨꯡꯖꯥꯒꯤ ꯃꯇꯨꯡꯏꯟꯅ ꯃꯤꯑꯣꯏꯕꯒꯤ ꯁꯛꯆꯨ ꯑꯃꯗꯤ ꯋꯥꯈꯜ ꯑꯗꯨꯃꯛ ꯍꯣꯡꯂꯤ ꯂꯩꯁꯅꯥ ꯉꯁꯤꯗꯤ MUꯗ ꯃꯥꯁꯇꯔ ꯇꯧꯗꯨꯅ ꯑꯁꯦꯡꯕ ꯋꯥꯈꯜ ꯑꯃꯗꯤ ꯑꯅꯧꯕ ꯃꯉꯥꯜꯒ ꯁꯥꯒꯣꯟꯅꯗꯨꯅ ꯇꯔꯪ ꯇꯔꯪ ꯅꯤꯡꯊꯤꯖꯕꯤ ꯊꯥꯖꯃꯥꯒ ꯄꯥꯡꯈꯛ ꯑꯣꯏꯅ ꯇꯔꯪ ꯇꯔꯪ ꯊꯣꯛꯂꯔꯦ ꯂꯩꯁꯅꯥ ꯀ꯭ꯂꯥꯁ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯏ ꯒꯦꯠꯀꯤ ꯅꯥꯀꯟꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯪꯀꯧ ꯀꯧꯔꯛꯏ ꯀꯩꯅꯣꯝꯇ ꯂꯩꯁꯅꯥ ꯇꯨꯡ ꯐꯠ ꯑꯣꯟꯊꯣꯛꯂꯒ ꯑꯩꯕꯨꯔꯥ ꯅꯨꯄꯥ ꯑꯗꯨꯁꯨ ꯐꯠ ꯈꯨꯝꯂꯛꯏ ꯁꯣꯝ ꯂꯩꯁꯅꯥ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯑꯧ ꯍꯣꯏ ꯃꯥꯅꯦ ꯑꯩꯁꯦ ꯁꯣꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯖꯒꯦ ꯇꯧꯕ ꯍꯥꯏꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯂꯩꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯩ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ ꯑꯩꯒꯤ ꯃꯤꯡ ꯆꯤꯡꯈꯩ ꯀꯧꯖꯩ ꯍꯦꯛꯇ ꯍꯥꯏꯖꯔꯒꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯦ ꯑꯗꯣꯝꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ ꯑꯩꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜꯁꯦ ꯏꯀꯥꯏꯕ ꯄꯤꯕꯤꯒꯅꯨ ꯇꯁꯦꯡꯅ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯔꯦ ꯂꯩꯁꯅꯥ ꯃꯣꯃꯣ ꯅꯣꯛꯂꯒ ꯆꯤꯡꯈꯩ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯔꯒꯦ ꯆꯤꯡꯈꯩꯅ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯂꯩꯁꯅꯥ ꯍꯟꯗꯛꯇꯤ ꯅꯣꯛꯂꯝꯕꯗꯨ ꯍꯟꯖꯤꯜꯂꯒ
ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯃꯔꯤ ꯊꯝꯕ ꯄꯥꯝꯗꯦ ꯃꯁꯤꯒꯤꯗꯃꯛ ꯅꯪꯅ ꯉꯥꯛꯄꯤꯒꯅꯤ ꯆꯤꯡꯈꯩ ꯂꯩꯁꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯆꯤꯡꯈꯩ ꯏꯀꯥꯏꯔꯛꯇꯧꯅ ꯌꯥꯕꯤꯒꯗꯕ ꯃꯤꯅ ꯌꯥꯕꯤꯗ꯭ꯔꯕꯗ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯕ ꯅꯠꯇꯅ ꯀꯩꯒꯤ ꯆꯣꯞꯇꯣꯏꯅꯣ ꯑꯩꯗꯤ ꯃꯇꯤꯛ ꯆꯥꯗꯦ ꯑꯩ ꯆꯠꯂꯒꯦ ꯂꯩꯁꯅꯥ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯆꯤꯡꯈꯩꯁꯨ ꯂꯩꯁꯅꯥꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩꯗꯨ ꯌꯦꯡꯗꯨꯅ ꯅꯤꯡꯕ ꯀꯥꯏꯅ ꯑꯁꯥ ꯀꯥꯏꯅ ꯂꯩꯍꯧꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯁꯅꯥ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯁꯨꯃꯥꯡꯗ ꯐꯤ ꯂꯧꯁꯤꯜꯂꯤꯕ ꯃꯃꯥ ꯃꯦꯝꯆꯥꯅ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯏꯆꯥꯇꯣꯝꯕꯤ ꯂꯩꯁꯅꯥ ꯋꯥ ꯃꯈꯥ ꯑꯃꯠꯇ ꯇꯥꯔꯝꯗ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯃꯛ ꯂꯥꯛꯏ ꯑꯗꯨꯒ ꯐꯃꯨꯡꯗ ꯐꯠ ꯀꯥꯈꯠꯇꯨꯅ ꯃꯁꯥꯗꯨ ꯎꯞꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯛꯏ ꯌꯥꯝꯕꯨꯡꯆꯥ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯑꯩ ꯉꯁꯤꯁꯨ ꯅꯪꯕꯨ ꯉꯥꯏꯔꯤ ꯀꯥꯎꯔꯒꯦ ꯈꯜꯂꯕ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯪꯕꯨ ꯇꯠꯇꯅ ꯅꯤꯡꯁꯤꯡꯍꯜꯂꯦ ꯑꯩꯅ ꯑꯁꯨꯝꯅ ꯋꯥꯔꯒ ꯅꯪꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯕꯦꯝꯃ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ ꯃꯃꯥ ꯃꯦꯝꯆꯥ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯉꯦꯛ ꯐꯝꯊꯔꯒ ꯃꯈꯨꯠꯇꯨꯅ ꯃꯆꯥꯒꯤ ꯃꯁꯥꯗ ꯄꯥꯏꯔꯒ ꯍꯥꯏꯔꯛꯄꯅꯤ ꯂꯩꯁꯅꯥ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯂꯨꯕꯒꯤ ꯃꯐꯤ ꯃꯔꯣꯜ ꯕꯦꯒꯀꯥꯗꯨ ꯑꯗꯨꯃꯛ ꯍꯣꯡꯗꯣꯛꯇꯅ ꯍꯤꯞꯂꯤꯕꯅꯤ ꯂꯩꯁꯅꯥ ꯁꯨꯁꯨ ꯇꯧꯔꯒ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ ꯍꯜꯂꯛꯄꯒꯤ ꯋꯥꯔꯦꯅ ꯉꯥꯏꯍꯥꯛ ꯁꯨꯝ ꯄꯣꯊꯥꯔꯝꯕꯅꯦ ꯑꯩꯗꯤ ꯉꯁꯥꯏꯒꯤ ꯃꯇꯧꯗꯨꯗꯗꯤ ꯏꯃꯥꯗꯤ ꯄꯥꯈꯠꯂꯨꯔꯦꯗꯅ ꯂꯩꯁꯅꯥ ꯐꯨꯛ ꯂꯥꯎꯅ ꯆꯦꯞꯈꯠꯂꯒ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯉꯁꯥꯏꯗꯒꯤ ꯏꯃꯥꯅ ꯊꯕꯛ ꯇꯧꯕꯗ ꯋꯥꯔꯝꯂꯅꯤ ꯑꯩ ꯇꯧꯕꯤꯔꯒꯦ ꯏꯃꯥ ꯀꯩꯁꯨ ꯋꯥꯗꯦꯗ ꯑꯗꯣ ꯅꯆꯦꯗꯣ ꯉꯁꯥꯏ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯤ ꯍꯥ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯆꯦꯅ ꯐꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯕꯖꯥꯠꯅꯤ ꯅꯆꯦꯅ ꯀꯩꯅꯣꯝꯃꯁꯨ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯆꯦꯅ ꯅꯆꯦꯅ ꯅꯪꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕꯅꯤꯅ ꯑꯗꯨꯅ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯕ ꯏꯅꯥꯛꯁꯨ ꯈꯨꯟꯕ ꯑꯗꯒꯤ ꯍꯧꯖꯤꯛꯅ ꯃꯣꯏꯒꯤ ꯗꯦꯜꯂꯤꯗ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯂꯩꯔꯤꯌꯦ ꯅꯨꯄꯥ ꯃꯆꯥꯗꯣ ꯃꯕꯨꯛ ꯃꯄꯥꯎꯒ ꯌꯥꯝ ꯐꯩꯒꯁꯨ ꯍꯥꯏ ꯅꯨꯄꯥ ꯃꯆꯥꯗꯨꯒ ꯅꯪꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯔꯝꯂꯤꯕ ꯏꯃꯥ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯈꯤꯔꯣꯏ ꯍꯥꯏ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯌꯥꯗ ꯂꯥꯛꯇ ꯌꯥꯔꯣꯏꯀꯣ ꯃꯣꯏꯁꯨ ꯑꯊꯨꯕꯒꯤꯅꯤ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏ ꯑꯗꯨꯅꯅꯦ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯤꯉꯩꯗꯅꯦ ꯇꯧꯍꯧꯒꯗꯧꯕꯅꯤ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤ ꯅꯆꯦꯒ ꯑꯩꯒ ꯋꯥꯔꯤ ꯀꯨꯞꯅ ꯁꯥꯟꯅꯈ꯭ꯔꯕꯅꯤ ꯑꯩꯁꯨꯅꯦ ꯍꯣꯏ ꯍꯥꯏꯅ ꯑꯗꯨꯝ ꯌꯥꯊꯣꯛꯈ꯭ꯔꯕꯅꯤ ꯂꯨꯍꯣꯡꯕꯁꯦ ꯂꯩꯁꯅꯥ ꯈꯣꯟꯀꯂꯛ ꯀꯩꯅꯣ ꯏꯃꯥ ꯅꯣꯏ ꯇꯧꯕꯤꯔꯤꯁꯤꯕꯣ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯑꯃꯠꯇꯁꯨ ꯈꯪꯗ ꯑꯩꯒꯤ ꯋꯥꯁꯨ ꯑꯃꯠꯇ ꯊꯥꯗꯅ ꯃꯆꯥꯕꯨ ꯐꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯁꯤꯕꯣ ꯅꯠꯇꯦ ꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯏꯃꯥꯅ ꯍꯥꯏꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤ ꯅꯃꯥ ꯑꯩꯒꯤ ꯋꯥꯁꯦ ꯀꯔꯤꯒꯨꯝꯕꯅꯦ ꯍꯤꯛꯇꯣꯛꯀꯦ ꯈꯜꯂꯕ ꯅꯃꯥ ꯑꯩꯕꯨ ꯍꯥꯠꯄꯒꯤ ꯄꯥꯞ ꯄꯨꯒꯗꯕꯅꯤ ꯃꯦꯝꯆꯥ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯐꯠ ꯊꯣꯛꯈꯤꯒꯦ ꯇꯧꯏ ꯂꯩꯁꯅꯥ ꯐꯃꯨꯡꯗꯒꯤ ꯐꯠ ꯀꯨꯝꯊꯔꯛꯂꯒ ꯃꯃꯥꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯀꯞꯂꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏꯌꯦ ꯏꯃꯥ ꯅꯆꯥꯗ ꯑꯗꯨꯒꯨꯝꯕ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯊꯥꯡꯒꯠꯄꯤꯒꯅꯣ ꯑꯩ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩ ꯆꯣꯞꯄ ꯌꯥꯔꯣꯏ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯉꯥꯛꯀꯗꯕꯅꯤ ꯃꯌꯥꯝ ꯃꯥꯡꯗꯅꯦ ꯑꯩ ꯑꯃꯗꯤ ꯅꯆꯦꯒꯤ ꯏꯖꯠ ꯌꯣꯟꯒꯦ ꯈꯟꯒꯅꯨ ꯋꯥꯔꯤꯁꯦ ꯅꯄꯥꯗꯁꯨ ꯈꯪꯍꯟꯈ꯭ꯔꯕꯅꯤ ꯅꯄꯥꯅꯁꯨ ꯍꯣꯏ ꯍꯥꯏꯔꯛꯂꯕꯅꯤ ꯐꯔꯦ ꯅꯐꯤ ꯅꯔꯣꯜꯗꯣ ꯍꯣꯡꯗꯣꯛꯆꯔꯣ ꯃꯦꯝꯆꯥ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯠ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯂꯩꯁꯅꯥꯁꯨ ꯑꯇꯠ ꯑꯈꯥꯝ ꯅꯥꯏꯗ ꯂꯦꯞꯄ ꯂꯩꯇ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯩꯁꯅꯥ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯅꯨꯃꯤꯠꯇꯨ ꯀꯌꯥꯗꯤ ꯐꯖꯈ꯭ꯔꯦ ꯇꯔꯪ ꯃꯅꯤꯡꯇꯝꯅ ꯊꯣꯛꯂꯤꯕ ꯄꯨꯔꯅꯤꯃꯥ ꯊꯥꯖꯒꯤ ꯁꯛꯇꯝ ꯑꯗꯨ ꯂꯤꯔꯤ ꯂꯤꯔꯤ ꯅꯥꯃꯤꯗꯨꯅ ꯁꯤꯠꯄ ꯅꯨꯡꯁꯤꯠꯅ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯑꯁꯪꯕ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯄꯥꯟꯕꯤ ꯎ ꯋꯥ ꯑꯃꯗꯤ ꯍꯅꯧ ꯀꯌꯥꯗ ꯊꯦꯡꯂꯨꯕꯗ ꯍꯥꯏꯅ ꯍꯨꯝꯅ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯧꯗꯨꯅ ꯃꯥꯂꯪꯕꯒ ꯁꯥꯟꯅꯔꯤ ꯑꯃꯔꯣꯝꯗꯅ ꯂꯩꯁꯅꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯉꯁꯤꯗꯤ ꯀꯥꯏꯗꯣꯡꯐꯝ ꯈꯪꯗ꯭ꯔꯕ ꯄꯂꯦꯞꯐꯝ ꯈꯪꯗ꯭ꯔꯕ ꯈꯣꯡꯆꯠ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯔꯔꯦ ꯏꯊꯥ ꯊꯥꯖ
ꯅꯍꯥꯛꯇꯤ ꯅꯅꯤꯡꯇꯝꯅ ꯑꯋꯥꯕ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇ ꯉꯥꯟꯊꯣꯏꯔꯤ꯫ ꯅꯍꯥꯛꯇꯤ ꯇꯥꯏꯕꯪꯒꯤ ꯃꯁꯛ ꯀꯌꯥꯕꯨ ꯅꯝꯊꯗꯨꯅ ꯑꯋꯥꯡꯕ ꯊꯛꯇ ꯂꯩꯗꯨꯅ ꯁꯤꯡꯊꯥꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏꯗꯕ ꯅꯇꯤꯛꯅ ꯉꯥꯟꯕ ꯈꯪꯍꯜꯂꯤ꯫ ꯇꯥꯏꯕꯪꯄꯥ ꯄꯣꯠꯁꯛ ꯀꯌꯥꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯎꯍꯜꯂꯤ ꯈꯪꯍꯜꯂꯤ꯫ ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯗꯤ ꯄꯥꯟꯗꯕ ꯄꯨꯝꯅꯃꯛꯅꯁꯨ ꯅꯍꯥꯛꯀꯤ ꯁꯛꯇꯝꯕꯨ ꯂꯣꯏꯅ ꯈꯪꯏ, ꯂꯣꯏꯅ ꯎꯏ꯫ ꯅꯍꯥꯛꯇꯤ ꯑꯊꯣꯏꯕꯤꯅꯤ, ꯑꯊꯣꯏꯕꯤ꯫ ꯂꯩꯁꯅ ꯃꯄꯤ ꯏꯔꯥ ꯁꯤꯟꯊꯔꯒ ꯑꯩꯒꯤ ꯊꯃꯣꯏꯗ ꯋꯥꯔꯤꯕ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯀꯌꯥꯁꯤꯡ ꯑꯁꯤꯗꯤ ꯅꯍꯥꯛꯅ ꯑꯃꯨꯛꯇꯪ ꯊꯥꯡꯗꯕꯤꯌꯨ꯫ ꯅꯪꯒꯤ ꯅꯇꯤꯛꯅ ꯉꯥꯜꯅ ꯏꯐꯝꯗꯁꯨ ꯊꯧꯖꯥꯜꯒꯤ ꯃꯉꯥꯜ ꯄꯤꯅꯕꯤꯌꯨ꯫ ꯀꯥꯎꯊꯣꯛꯂꯒꯦ ꯈꯟꯕ ꯃꯍꯥꯛꯄꯨ, ꯅꯤꯡꯂꯔꯣꯏ ꯈꯟꯕ ꯃꯍꯥꯛꯀꯤ ꯁꯛꯇꯝꯕꯨ ꯀꯔꯤꯒꯤꯅꯣ ꯋꯥꯈꯜꯁꯤꯅ ꯊꯥꯖ ꯅꯪꯕꯨ ꯎꯔꯒ ꯑꯩꯒꯤ ꯌꯥꯄꯣꯛꯆꯥꯛꯄꯨ ꯍꯦꯟꯅ ꯍꯦꯟꯅ ꯅꯤꯡꯁꯤꯡꯍꯜꯂꯤꯕ? ꯑꯃꯔꯣꯝꯗꯅ ꯏꯃꯥꯒꯤ ꯌꯥꯊꯪꯗꯨꯅ ꯉꯁꯤꯗꯤ ꯏꯐꯝꯗ ꯃꯔꯣꯜ ꯅꯥꯏꯕ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯀꯌꯥ ꯅꯟꯁꯤꯜꯂꯛꯄꯒꯨꯝ ꯊꯣꯛꯂꯔꯦ꯫ ꯑꯩꯅ ꯍꯧꯖꯤꯛ ꯊꯥꯡꯒꯗꯕ ꯈꯣꯡꯊꯥꯡꯁꯤꯕꯨ ꯀꯗꯣꯝꯗꯅꯣ? ꯂꯩꯁꯅ ꯃꯅꯤꯡꯇꯝꯅ ꯊꯥꯖꯃꯥꯒꯤ ꯁꯛꯇꯝꯕꯨ ꯌꯦꯡꯂꯒ ꯄꯦꯟꯅ ꯀꯞꯆꯔꯤ꯫ ꯋꯥꯀꯠꯐꯝꯁꯨ ꯂꯩꯇ, ꯇꯥꯡꯖꯐꯝꯁꯨ ꯂꯩꯇ ꯊꯃꯣꯏ ꯃꯥꯒꯤ ꯃꯩꯆꯥꯛꯄꯨ ꯀꯅꯥꯅꯕꯨ ꯇꯩꯁꯤꯟꯕꯤꯅꯤ, ꯀꯅꯥꯅꯕꯨ ꯌꯦꯡꯕꯤꯅꯤ? ꯏꯗꯧ ꯄꯦꯟꯅ ꯀꯞꯆꯕ ꯑꯁꯤ ꯅꯠꯇꯅ